Delhi mifam popular government CM nabaga mari lainagani thazai lakliba December taraga mari the New Delhi the BJP gi high command koraktuna pangthokadoriba Manipur gi BJP MLA sing yawba meeting adu state asida athuba popular government ma CM nabaga mari lainana korakpa mifam oigani haina ayamba BJP MLA sing thaznari BJP Manipur unit ki president S Hardasu yawgadaba party ki national president JP Nadana preside tawgadaba mifam asida Sharuk yanaba ngarang BJP MLA khara Delhi da sangsin kibaga loinana hayengdi haibadi ngasidi kwat horibe MLA sing sangsin nanawa thaurang tawkhre hari panbaya badi Kuki zawmi BJP MLA sing yawgani haina thajanariba mifam asiga mari lainadana hanadagi Delhi da lairakliba MLA sing Amuk tholaktana mifam asi yawgani hari ngarang BJP Manipur Pradesh ki President S Sarda Central Assembly Constituency ki MLA SS Olis Nambol AC ki MLA Thanauzum Basanta Kumar Uripok AC ki MLA Kesh Ragumani amasum Kairau AC ki MLA Lauramam Ramesur Delhi ki damang Imphal thatokre Hauzik Delhi da Hairok AC ki MLA Thoksum Radesh Syam amasum Hianglam AC ki MLA Dr. Yumnam Radesh Syam di Mangjongna thungduna lekre ngasi Manipur Legislative Assembly ki Speaker Thoksom Saitrabata Manipur ki hanagi Chief Minister N Biren yauna BJP ki MLA ayamba Delhi ki damang Imphal thadokani hari lakliba numaijing numiki numidang wairam pung manga makhai Delhi da pangthokadaba mifam asida Manipur ki maramda khanagadabani haiba khanglabasu hauzik phau chap chaba maramdi khangandri adumainama ayamba MLA singna mifam asi anoba popular government ama CM nabaga mari lainabani haina thajanari Haukiba say English singani ka kungani thoi da pangthokiba tarani thoi suba State Assembly mikhalda BJP gi mirep kuntragani thoi karaktuna N Virena lusing government ama semlakibani Haukiba say English singani ka kunga humdu gi me ahumda jo sampuri gi hawraklaga mathang sandorakhiba irang marakta chaliba say SG February mapanda N Viren Chief Minister phamdagi resign tawkiba ga loinana February 13 da Manipur Legislative Assembly animated suspension da thamlaga President rule thamlakibani ahanbegi tha tarukki thamba president rule tha taruk sangdoktuna lakliba sai English ngani ga kunga tarukki February 12 da akonbegi tha taruk mapung phagadabani Congress na singbo opposition party na di tarani thu super state assembly dissolve toraga nauna mikal pangthoknaba demand torabasu akonbegi tha tarukki matam loidringai da popular government CM naba BJP amadi BJP MLA singna kano hotnaduna lakpana numaiju numita pangthokadaba mifamasi anoba popular government ama CM nabani haina thajanari ngarang ayuk India gi President Draupadi Murmu na Nupilan complex ta leiba Nupilan Ningsing khubam da haikal leka tambegi thorom na saruk yakhiba Manipur gi hanigi Chief Minister N Birena Delhi gi mifamasi popular government ama CM na hanbaga mari lainaram gani haibigi thajaba pungdorakhi Pawising na hangkiba o hangkiba kumpira dun N Birena hai BJP asi India gi khwaidigi sawba national party amani Manipur gi BJP gi MLA punama kauraga Manipur gi hauzik lairiba phibam asigi matang ningthina meeting duda khanarabe meeting adu Manipur athubuda anoba popular government ama sembaga suksoi soiduna mari lainagani haina khali adomainama haujumaki oina meeting adu gi agenda di laitri haina makhataraki Manipur gi BJP MLA ayamba meeting adu yawnaba satlaba yai haina palladuna Manipur gi miyamna state asida popular government ama athubuda laknabigi dama ishor gi mapamna thauni jamina si haki Hana speaker amadi minister oiram Y Khemsanga casual oina unabada Delhi da meeting yawnaba pau pirakle dubu kari maram gino haibadudi Delhi yawra khanglagane raki ayama BJP MLA singnadi Manipur popular government ama CM naba thabak sing lokhatpa kuirakpa amadi housing animated suspension na laidiba tarani thu subi state assembly gi matam English ngani ga kunga taret ki haurakpada loigadabana tangai phadana popular government lehanba mathau tarakpani haina su MLA khrana thamlakli BJP ki MLA singyo eba mifam ama BJP ki Manipur unit ki president S Sardana preside tawduna thambal sangne na mifam pangtholaga president na lusingba BJP ki mihut khara Delhi da satuna popular government CM na party ki lusingba sing unakhibane haukiba October 10 da speaker TS Hyderabad XCM N Biren amadi maru oiba BJP ki senior MLA singna Delhi da BJP ki national general secretary administration BL Santos unaduna popular government ama seman binabigi matangda wa khanakibani haukiba November 12 da BL Santos Manipur na laktuna Imphal amadi Chusampur da sattuna BJP gi MLA sing unakhibani ama sibegi Cheirak mapan punsi gi phadok pikre Uttar Pradesh ki
Maharajganj town mamangi sahid thukiba kangluk ki irang manungna miyoy ma hatkibaga mari lainana local court amana miyoy ma sibigi Cheirak pikhre amasum atopa mapanna punsigi phadok pikhre additional session judge first Pawan Kumar Sharma gi kona divisional mapanna Sarfaraz Abdul Hamid Muhammad Talib Fahim Shisan Muhammad Saifa amasum Zabed Soiba Khan Ningthou amasum Maruf Ali kauba mioi taradu mara lairen lathukibani adubu makoi gi mathakta matik saba praman watpadigi kona Khurshid Shakil amasum Afzal kauba atopa mioi ahumna case asidigi thadokibani kona ngarang mara lairen lathuraba mioi taradugi manungda Sarfaraz Sibagi Cheirak pibaga loinana lemhori mapanduna punsigi phadokpiki case asi Maharajganj town thokiba kangluki irang adugi manungda Ram Gopal Mishra Sikunga Matui Koba Miyama, Nongmaina Kaptun Hatkibaga Madi Lainabani. Assistant Government Council Pramod Singanaki, Taudu Toki Bata Taragum Duigia, Numit Kungani Paniki Matunga Kona, Masigi Raish Lapukibani. ZN Manipur Dance Academy da Guru Rajdarigi Posta Matik Sada Bami Hapsil Herap Wakati Whale Satari. Sangit Natak Academy New Delhi ki miyang makhada Manipur ki tungan ba art form singbo yokhat nabigi damak lingliba Jawaharlal Nehru Manipur Dance Academy na masigi damak mathau tabani haiduna April ama English ngani ka kunga mangada advertisement notice thoktuna pangthokiba recruitment da matik sadaba mi amabu academy asigi guru Rajdari oina appointment pisili haibigi charge tawraduna recruitment asida sarugya khibi candidate amana petitioner oiduna High Court of Manipur wakalakwadigi court asina well sadakhi wakat asi Kurai Puthiba Lekai digi Hanglem Indu say Nipfugate Mapuri Bahais Inauba Maitaina petitioner oiduna file torkibani Maki Wakat asi High Court of Manipur writ petition civil number 647 of 2025 oina lakotke petition asigi respondents in academy asigi mohut sinba director Ministry of Culture gi secretary na mohut sinba Union of India Sanginata Academy gi mohut sinba secretary amasung Kurai Sarjo Lekai digi RK Upendro say Nifuganipan Apokpa RK Sanazawani petitioner court wakalaglibana pangthokiba recruitment adugi manungda yawba guru Rajdari gi posta petitioner sigi respondent number 4 oiriba mi esibu academy gi maikedi director na July kunga mathoi English ngani ga kunga mangada thokpo office order amagi matungina appointment pisingkhri loina petitioner na post asigi damak sarugyana bagi damak apply tawud academy gi muhut sinba director sina ayaba pikhidi maki thawong asi illegal oiba amasum namphuru satakhiba thawong ne amasum discriminatory oi haibaga loina akakna matam amagi manungda April ama English ngani ga kunga mangada thokiba advertisement notice aduga mari lainana post asigi damak anawa recruitment pangthok hanbiu amasum academy asigi guru Rajdari oina appointment pikiba order adu satna hanbigano haijarakibani Wakadas Kona Tha Siki Nipana Lokalakwa petitioner ki Maikeda Council has Kenisna Lepki Aduga Academy ki Director ki Maikeda Senior Council Y Nirmal Sana Leplaga Mohaku Council U Agastana Isistoki Respondent number 2 ki Maikeda Council Zian Suiliu na leplaga respondent number 3 amasum 4 gi maikei na council amatana motsin kidi adomaino petitioner gi council na interim order ama ko na pb duna post asigi dam appointment pi khibu order adu sat na hanbi ganu haiba submission ko na su tare hairaduna petitioner sin March tara English ngani ga kunga manga da thokpa advertisement gi matungina guru Rajdari amasum Sutradari gi post apply tawbada eligible amasum qualify oi hairagasu maki candidature adu authority na namphura reject toki haibago loinana appointment pikraba respondent number 4 na post diploma course ras ki essential qualification yaudi amasum Urdu education board ki class 10 pass tobagi certificate adu su aran mani haib phawbada court ki maikei digi interim order ama pidringai gi mangoinana asigumba allegation sing asi ki pakum pirakna respondent sing the sabsaba khudong saba ma pifam thueki Karigoma interim order pirabadi petitioner na pamliba relief punamak pikhiba oina thoklagani hairaduna numit adudagi interim order pikhidi adumoinamak interim order ama pb duna respondent number 4 bu guru Rajdari oina appointment pikhiba order adu satna hanbiganu haibasidi petitioner na file torakliba writ petition asigi matung ina kona lepkani haki loinana petition asigi makhata ba royal mathang thagi kunga mathoida sathanaba lepkhi hari
UN Myanmar junta lengakta Rock U Hospital landa khibigi maram athubare sengdokadabane haina takhalakri. Rock U Hospital landa khrab matungda ngazon Zoo Village landa aduna miyoi nipan hakri. Myanmar gi numsu thangba sarukta lairiba Rakhine State ki Rock U Hospital Myanmar junta Lanmi na nongthakti gi landa se thaduna layengduna lairiba miyoi sing yauna miyoi kunthraga mari hatkibegi maram sing athuba matamda sengdorakadabane haina United Nation akan wapam thamakri. Landa asibu UN war crime ni haina lawbaga loinana thijinbigi thabak chathanaba Myanmar junta lengak taksingkri. Rock U Hospital nongthakti landa se thaduna miyoi kunthraga mari hatkibegi phongphong saringai set asida ngarang numidang pung 3 rom tarakpa duwaida Rakhine State ki Kuki township ta leiba nga lon Zoo Village da junta Lanmi na nongthakti landa se thaduna miyoi nipan hatki amasu tarana aso opanangan kheri junta Lanmi na kunja sing ki mathakta landa abada natana lan ki saithing nangduna sangjafam lawduna lairiba mafam sing phawbada nongthakti landa se thaduna paktak miha chathaki hainasu UN maral shiraki Kuki town gi Lana maram oiduna lanjenaduna sangjafam lawduna lairiba nga lon Zoo Village ki upper amasum lower section singda junta Lanmi na aircraft sizinaduna mapangal kalaba bomb sing thadaduna landa satakhibaduda khuladuna lairiba khunja sing yauna lanjenaduna sangjafam lawduna lairiba miyoi kyasu asu apan nanghanbada natana mishi mina nangan khiari khungang aduda junta Lanmi na pound sangwarum lumba bomb ani thadaduna kiningai oiba landa sing satharakibana miyoi kya khudong thiba mayona khibani haina khungang aduda lairiba miyoi sing na penda beki wapam sing phungdorakli junta lenga ki thawong sing asibu UN akan mamong yaning da phungdok paga loinana haujik sokna riba lana khudakta lepkadaban haina su akan mu wapam thamakli English sing ani ga kunga teret mikok thiba Union Cabinet na ayaba pikhre census ki thabas lupa koti Lising taramathoiga satretga taragani panga 0.24 sangani haina panari lakadaba sahi English singani ga kunga taret laiba asigi mikok thibi gi thabak pangthona bagi dama ngarang Union Cabinet ayaba pikre mikok thibi gi thaba asida lupa koti lising taramathoiga satrega taragani panga 0.24 sangani haina lapthokre scheme asigi matung ina India gi mikok thibi gi thaba as malem goina khwaidi gi sawa statistical exercise amani India gi oina Mikok Tibigi Tabas Tank Anitona House listing amasum housing census haina pangthokani hairiba thabas English nganiga kunga taruki April thadagi horaga September tha phawbada pangthokani PE population enumeration ki thabak na English nganiga kunga taret ki February thada pangthokani adumainama unna kopsin ba state sing Ladakh JNK Himachal Pradesh amasum Uttarakhand ki oinadi population enumeration asi English singaniga kunga taruki September thada pangthoknaba thawrang tokre thaba asigidama field functionary lak kunthra rom na mathau togani hairiba thaba asida mobile app data collection amasum monitoring purpose oina central portal sizinagani census India 2027 na laiba asigi apunba mikok thiba si konsinana bohonagani hari mikok thiba sida house listing amasum housing census amadi population enumeration gi matangda towan uhang hangani enumerator singasi government gi oja sing amasum state government hap official sing oigadabani masigi mathakta state natragana district level administration hap official singna sub district amasum state level mathak tawgadabani pangthokadoriba mikok thiba si digital gi web khuthangna pangthokadabani masigi damak mobile application ama sijinagani masigi mathakta akhanaba portal CMMS census management and monitoring system portal asi mikok thiba sida sijinaba semduna thamli mikok thibi gi thaba asida house listing block web map ama mari lenaba officer in charge sing sijinaba thamli miyamna masana mari lenaba wapam thagat ki hairabasu self enumeration gi option ju habli hairiba digital operation asida security gi section thawrang mapung phana lokhatlibani English singaniga kunga taret ki mikok thiba si khwai digi hena maru oiba amani haina lawbi he cabinet committee on political affairs da lawki bu warep ki matungina electronic oiba mongda mikok thiba gi thabak sing record tawgone ki mikok thiba sida sejinaga da official sing asida matiksa ba honorarium pigani mikok thiba gi thabak English singaniga kunga taret asi laiba asi gi khwai digi sawa primary data oigadoribani hariba data asi ki manungda housing condition amenities and asset demography religions SC amadi SD role literacy and economic activity yaur hen su paus na makhatari
Poppy Tharibu Kulgi Ningthou Phagadabani, Mutum Santi Sagolban Mainolerak. Nisa Pami Thaba Kuki Oiro, Nagasu Oirasano, Kundugi Ningthou Phadabasi Karigino, Lebak Miam Kanabiu, National Party ki Paliba Lenga Asibu, Kari Lenga Kobagi. Police ki Sayamana Poppy Pambi ki Maton, Tadat Biduna, Pambi Edu, Masa Longhanduna, Potok Hena Potokli, Miam's media the mixing Ubiri, Miam Kantabiu. Sanglaba punsi mahingas na National Party ki lang na miyam thuri bani. Ako'y nungay ni hinglibra, waan ni hinglibra, kari kanbiri, apaba pataba asum aran kan mangamda na hingmo punsi di miyoy banati. Miyoy ba na ngamda valayti laybak si mapupandri. Pataba miyoy kiyabu yokat liba National Party ni kantapiyo. Ako'y ki laybak si da paaliba si Congress ama di BJP kaukfok pigano. Kumza English nga mga samapan nga nifuga mapandagi National Party ki makadi hingli laybak miyam ako'y nga si pawabot nungay ba mikup amadi pangkidi tamoy sok ni hingli ba iray sasing ni laybak si ki mapudi miyam ni miyam karitaw ba tayo habadi kanaba matawag tayo ningsingza ba ni nung sizara ba iray sasing wakal kantapiyo kumza English nga mga samapan nga nifuga nipan July digi English nga mga samapan nga nifuga mapan gi October taraga mari pawa Tielaba matam du ireba asi ningkha tamna panjaramani nong hengan ba October taraga mangada Bharat tin ba numit asidagi laibak thibu oikrabani wafam asi hangana miyamna ningsingbiu miyamna akhoi isana isagi warep lawba ngamba mi amamam oisi mina CLP raga laibiya ba ahongba jiba ama ohengumsi aibina khurumjaduna miyamna haijari makha chathajarakpada Singda Poppy Pambi Tharibasibu Forest Department na mathau tawdabasi karigino Forest Reserve Land haibadu manungno Poppy Thabi ayaba pitokhrabra haibasi miyamgi wahangni Androgi Khoibu Singi Singkha Mamang Pangna satliba Kautang Kot Khulhanagi Khulmaming Kakni Kaw Phajagrabu Khulamale Maphamasi Kuki Taba Khulni Masida Government of India na thaba signboard theli aduga Maphamdura ganja thai nan Manipuri Singda Aina hangbar acre sangwa Amuk thaba loide haina tamlai khunja singi mi amagi nom gi khusuma lupa samri pi aina haijaningmadi pothok adu laibak sida lairiba thabak phangjadrabana ha singda employee oina lehanbirabadi phaba oigani khanjaduna ningsingjabani aikhoi gi isa singna tawpham safam khangdana makhut thekduna awaba khangli sarkarna isa hana semdana misa hana sembasibu karamba wakhalono lamdam sida hinglibe isa sing semgatpada mapi mapagi thodang lobiyu laiba ama sakhot hangi hairabadi yum semgat kadabani President Draupadi Murmu hankre numinini gi khongchatta ngarnungthul pung amarom tarakpada Imphal airport thunglakiba President Draupadi Murmu ngarnungthul senapati digi halaklaba matung pung 3:50 yankairom tarakpada New Delhi gi dam Imphal ta dokre hairiba President Draupadi Murmu gi senapati khongchat asida Kuki lup kiana akan mamonu yanindaba phungdokpaga loinana athingba kya thamkibani